Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri. Ngasi sumahausango Ojagi Lamhenbi kunga humdai suba tangkak amok puduna lakjeri. Mayam punna taminarasi. Punsiba phone do kit kanamli. Mayam bagi matau duda ahen bado pakhatna. Punsiba gi phone do takmuladuna. Kaino da jaw ngor ko nuko. Henba kadana phone do biro. Da jaw asawdo amtana fado. Angang macha da asawdo pudoglaga amta yare. Angang na goy baga ikai khangda kai hu thaga sidokhradi aduna hena lan sarudro. Henba Punsiba ahen bada yingnaga tumina laikri. Ahen badu mayam bagi makoto tap pairaga. Yare chak chawrslo. Mangaga leibagi matam natre huzikse. Asumna ahen bana mayam babu chingduna chakhumda chak chawa changkri. Mathangi numitni Nungthildo linaga anjuga haunarduna laija hoida anaba hangba lakli. Thawaga loinana laijigi kana changminarakli. Laijidu tumnaga leirambani. Thawana changsalaglaga laijigi lengjumduda paidona. Bhima, hey, Bhima, anjuga linaga la ini hey. Anido so prap changsalaglaga laijina mamai leithok dringaida hamungda chongkhatkebana hali. Laija so phukhauga lakli ingangakna mamanabi aniduda yengli. Ichani lakpasidi kari chani. Linana Yani dema kaisu charage yam kuina leibusu yaroi laija masangam drihabaduda sumang balakpani. Adudi nui chak oina chaminaragero laija se chak chadribane. Anjuga linagado laija da khangengengni aniduna pakum pirakjingai laija na fatkhumna e. Mama ngor kanuko hawjik pung ani darsibo kamaina chak chadoino megira kaino mahoro. Phare dudi mama ne nigi oina hongbirage ko. Thabasu thokri thaba hek thokibaga anido wari haurakli. Kharajin kanbi karan ngangbi linado laijada munengladuna. Kaino ne nang noiramliba pibam siba charoi. Laijado mamai non tharangale anju su laijagi makokduda khang inga illaduna. Nachinu khomo charoi. School su laktaba nasangam de kai haibaduda kolga dawri adusu paibiba nate. Message pangi paraga reply halakte. Kari sarani no haibanida nang mungaur ba haiba. Adu fawba laijido tumina lei mamanabi aniduna hangjilakputuda amuk henkri hanadagi mabukning nungsibaso mamitu mapira jeli laijigi matawduda anidu sungak nengne laijaso mamitagi mapido makutuna satsatai thukli. Anjo khonjaldo developna. Laija nang kai tawrge kaigino kapide. Mina ngamba yadaba machin kanmanduna mamanabi aniduna so charoi haina mingtholiba laijana pakum amata pidabida hik kaplakpatuda mamanabi anido so tingag yengduna tuminna lei. Laija so mapido sasatai tholaga manatuno thut ka chingkhaladuna. Lina anja ai sir propose tawre. Anjuga linagado chak manana mamit ka tulaw thokduna. Aha Laijana wari pumba mamanabi aniduda amada chithadana lirami. Laijagi wari du taraga mamanabi anidu so angang wakhaloibagi hangnabi themjinbibagi mahot hena thaujili lan tawba haibase linana hana haurakli. Hera adugi damang nangna charanga hendana ahinga tumdabida leiriba yabi angdeko adui sarukne reply pirakdrabana trahauze thangjilurba khongthangni handonu sardo heglakpugane nachinduna hayu yaraktrasumhone. Anjudo linagi laibaktuda khodombiduna khanginga illaduna. Ngawrbo nangbo adudi henmandro. Henmandeda somnadi nupisidi sibana haloidro aduna singma ma khangnaga leibaduna phatro. Laija piriga. Asingbani anju Lina na hairise aishu yanik roiboina sarda direct hairage aduga asingma ma khanglaga leidradi aishum kapninga aiba. Anju so laijagi matawduda nungaitraduna. Phare adoiragana asingmam khangdo. Nupia nang thabak di phajana pai khalami bajani ne ha. Aikoi de asingwa naranjalana kolga parekda basda na khalurini. Lina sunok mi. Ohoi adugadi mani thongna kufadi
ꯑꯣꯖꯥꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯑꯣꯏꯕꯒꯤ ꯑꯅꯥꯕ ꯑꯣꯏꯕ ꯖꯥꯠꯅꯤꯗꯅ ꯄ꯭ꯔꯄꯣꯁ ꯇꯧꯁꯤꯟꯗ꯭ꯔꯗꯤ ꯑꯩꯗꯤ ꯁꯣꯝꯗ ꯁꯤꯒꯦ ꯇꯧꯔꯕꯗꯨꯕꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯁꯥꯔ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯅꯦ ꯅꯪ ꯀꯩꯝꯇ ꯍꯥꯏꯔꯨꯔꯅꯨ ꯉꯥꯏꯈꯣ ꯁꯥꯔꯒꯤ ꯅꯝꯕꯔꯗꯤ ꯅꯪꯗꯤ ꯀꯅꯥꯗꯒꯤ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯑꯟꯖꯨꯗꯨ ꯉꯛꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯐꯔꯦꯁꯦ ꯆꯔꯣꯏ ꯅꯪꯅ ꯆꯒꯠ ꯇꯧꯔꯗꯤꯅꯦ ꯁꯥꯔꯅ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ ꯃꯦꯁꯦꯖꯀ ꯊꯥꯎꯔꯅꯨꯀꯣ ꯁꯥꯔ ꯂꯥꯛꯄꯒ ꯇꯟꯖꯥ ꯌꯦꯡꯅꯒꯅꯦ ꯅꯆꯤꯟꯃꯛꯅ ꯍꯥꯏꯔꯣ ꯌꯥꯔꯦꯀꯣ ꯂꯤꯅꯥꯅ ꯑꯗꯣ ꯅꯪꯕꯨ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯕ ꯆꯔꯣꯏ ꯂꯥꯏꯖꯁꯨ ꯊꯧꯅꯥ ꯐꯅ ꯈꯨꯝꯗꯣꯔꯛꯂꯤ ꯉꯝꯅꯤꯅ ꯑꯗꯨꯕꯨꯗꯤ ꯑꯟꯖꯨ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ ꯋꯥ ꯂꯣꯏꯔꯦ ꯅꯪ ꯇꯅꯤ ꯅꯨꯄꯤ ꯊꯣꯛꯄ ꯅꯣꯏ ꯁꯥꯔꯅ ꯌꯦꯁ ꯍꯥꯏꯔꯛꯄꯗꯣ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯇꯥꯛꯍꯜꯂꯨ ꯁꯣꯏ ꯂꯥꯛꯇꯅ ꯄꯣꯖꯤꯁꯟꯒ ꯂꯦꯞꯄꯛꯀꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯅꯣꯛꯂꯤ ꯔꯟꯕꯤꯔꯁꯨ ꯊꯪꯅꯕ ꯀꯥꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯇꯨꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯀꯥꯡꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯃꯀꯣꯛꯇꯨ ꯆꯤꯞꯊꯔꯒ ꯈꯨꯅꯤꯡ ꯀꯥꯡꯂꯞ ꯇꯧꯔꯗꯨꯅ ꯌꯦꯡꯂꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅ ꯊꯦꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯁꯨ ꯃꯈꯥꯗ ꯀꯨꯝꯅꯕ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯄ ꯃꯇꯥꯡꯅꯤ ꯑꯗꯨ ꯎꯕꯗ ꯔꯟꯕꯤꯔꯗꯣ ꯂꯣꯠꯅ ꯌꯦꯡꯂꯝꯕꯗꯨ ꯆꯨꯞꯅꯕ ꯇꯥꯔꯤ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟ ꯂꯩ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯄꯨꯜꯂꯒ ꯂꯥꯏꯖꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ ꯉꯥꯏꯍꯥꯛ ꯍꯔꯥꯎ ꯑꯗꯨꯝꯅ ꯂꯩꯃꯤꯟꯅꯔꯝꯂꯒ ꯑꯟꯖꯨꯒ ꯂꯤꯅꯥꯒꯗꯣ ꯌꯨꯝꯗ ꯆꯠꯅꯕ ꯂꯩꯔꯛ ꯐꯥꯎꯕ ꯊꯤꯟꯗꯣꯛꯎꯔꯒ ꯁꯥꯌꯣꯟꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯗ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯪꯂꯛꯂꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯑꯆꯥꯄꯣꯠ ꯂꯩꯔꯤꯉꯩ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯅꯦ ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯒꯦ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕꯗꯣ ꯁꯦ ꯄꯣꯂꯤꯊꯤꯟꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯍꯦꯛꯇ ꯍꯥꯞꯄꯤꯔꯣ ꯑꯗꯨꯗ ꯊꯝꯂꯤꯕꯁꯤꯡꯗꯨꯗꯒꯤ ꯍꯦꯛꯇ ꯈꯟꯕꯤꯔꯣ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯑꯍꯦꯟꯕꯗ ꯄꯣꯂꯤꯊꯤꯟ ꯑꯃ ꯂꯥꯎꯅꯒ ꯄꯤꯔꯛꯂꯤ ꯑꯍꯦꯟꯕꯁꯨ ꯄꯣꯂꯤꯊꯤꯟꯗꯨ ꯂꯧꯔꯒ ꯑꯆꯥꯄꯣꯠꯇꯨ ꯈꯟꯕ ꯍꯧꯔꯤ ꯂꯥꯏꯖꯁꯨ ꯑꯆꯥꯄꯣꯠꯇꯨ ꯂꯧꯔꯒ ꯃꯃꯥꯏꯗꯨ ꯍꯣꯜꯂꯩ ꯊꯣꯔꯛꯂꯒ ꯒꯝ ꯆꯠꯈꯤ ꯑꯍꯦꯟꯕꯗꯣ ꯃꯃꯤꯠ ꯈꯨꯖꯤꯜꯂꯒ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯛꯂꯤ ꯍꯥꯏꯁ ꯀꯩꯅꯣ ꯁꯤ ꯉꯥꯡꯁꯤꯗꯤ ꯃꯁꯛ ꯐꯖꯩꯅꯦꯍꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏ ꯆꯠꯂꯣ ꯔꯟꯕꯤꯔꯗ ꯍꯪꯂꯒ ꯉꯁꯤ ꯃꯁꯨ ꯀꯩꯊꯒꯦ ꯈꯪꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯦꯟꯕꯗꯣ ꯌꯥꯝ ꯊꯨꯅ ꯑꯆꯥꯄꯣꯠ ꯈꯔ ꯈꯜꯂꯒ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯏꯅꯦ ꯁꯤ ꯀꯩꯁꯤ ꯂꯩꯔꯒꯦ ꯀꯌꯥ ꯇꯥꯔꯒꯦ ꯅꯨꯄꯤꯗꯨꯁꯨ ꯑꯆꯥꯄꯣꯠꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ 100 ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯑꯍꯦꯟꯕꯗꯣ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯂꯨꯄꯥ 100ꯗꯨ ꯄꯨꯊꯣꯛꯂꯒ ꯄꯤꯔꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯁꯂꯩ ꯊꯣꯔꯛꯂꯒ ꯆꯠꯀꯦ ꯇꯧꯏ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯈꯟꯕꯅꯣ ꯈꯪꯗꯦ ꯗꯨꯀꯥꯟꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ ꯏꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯂꯩꯔꯒ ꯊꯣꯛꯈꯤꯕ ꯑꯉꯥꯡꯗꯨꯕꯨ ꯁ꯭ꯋꯥꯏꯗꯒꯤꯔꯣ ꯃꯥꯅꯤ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯑꯍꯦꯟꯕ ꯃꯆꯤꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯦ ꯑꯗꯨꯗꯤ ꯆꯠꯆꯔꯨꯈꯤꯒꯦ ꯑꯍꯦꯟꯕꯁꯨ ꯆꯠꯈ꯭ꯔꯤ ꯗꯨꯀꯥꯟ ꯐꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯔꯤ ꯂꯥꯏꯖꯅ ꯅꯥ ꯒꯦꯠ ꯍꯥꯟꯅ ꯌꯦꯡꯗꯅ ꯑꯆꯥꯄꯣꯠꯇꯨ ꯀꯣꯜꯂꯒ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯁꯝꯂꯒ ꯆꯠꯈꯤꯕꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯨꯟꯁꯤꯕꯗꯨ ꯃꯀꯣꯛꯇ ꯂꯨꯞꯊꯔꯒ ꯌꯦꯡꯂꯤ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯁꯝꯂꯒ ꯆꯠꯄꯗꯨ ꯈꯪꯕꯤꯕ ꯅꯠꯇꯦ ꯋꯥꯈꯜ ꯑꯃꯗꯅꯤ ꯑꯍꯦꯟꯕꯗꯨ ꯃꯁꯥꯗꯣ ꯏꯐꯤꯡ ꯐꯤꯡꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯀꯩꯅꯣꯅꯦ ꯈꯪꯉꯤꯅꯦ ꯂꯥꯏ ꯑꯣꯛꯅꯔꯛꯄꯒꯤꯅꯦ ꯗꯥꯆꯧ ꯁꯤ ꯅꯪ ꯊꯤꯟꯖꯤꯜꯂꯝꯃꯒ ꯑꯩ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯔꯝ ꯂꯩ ꯗꯥꯆꯧ ꯁꯤꯗꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤꯅꯣ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯁ꯭ꯋꯥꯏꯗ ꯆꯥꯕ ꯂꯥꯛꯇꯣꯏꯅꯦ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯀ ꯊꯤꯜꯂꯗꯨꯅ ꯇꯥꯛꯂꯛꯂꯤ ꯑꯁꯤꯒꯤ ꯂꯩꯔꯛꯁꯦ ꯍꯩꯖꯤꯜꯂꯒ ꯑꯅꯤꯁꯨꯕ ꯊꯣꯡꯒꯥꯜꯗꯅꯤ ꯑꯣꯀꯦ ꯑꯍꯦꯟꯕꯗꯨ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨꯗ ꯊꯧꯖꯤꯜꯂꯛꯂꯤ ꯒꯦꯠ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯀꯨꯝꯊꯔꯒ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯂꯤ ꯄꯨꯟꯁꯤꯕꯗꯤ ꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯤ ꯑꯍꯦꯟꯕꯁꯨ ꯒꯥꯔꯤꯗꯣ ꯈꯤꯇꯪ ꯊꯧꯖꯤꯜꯂꯒ ꯈꯥꯝꯂꯒ ꯒꯦꯠꯇꯨ ꯑꯃꯨꯛ ꯃꯥꯅ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯥꯁꯨ ꯆꯪꯂꯛꯂꯤ ꯁꯨꯃꯥꯡ ꯌꯧꯁꯜꯂꯛꯄꯗꯨꯋꯥꯏꯗ ꯄꯨꯟꯁꯤꯕꯒ ꯑꯦꯟꯖꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯂꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗꯁꯨ ꯇꯞꯂꯞ ꯁꯣꯜꯂꯛꯂꯤ ꯀꯩꯅꯣ ꯃꯣꯏ ꯁꯣꯏꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ ꯂꯩꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯨꯁꯨ ꯐꯖꯩ ꯑꯁꯤꯁꯨ ꯐꯖꯩꯅꯦ ꯑꯍꯦꯟꯕ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯦꯟꯖꯦꯜꯁꯨ ꯅꯣꯛꯃꯤ ꯍꯩꯃꯥ ꯁꯥꯔ ꯍꯧꯖꯤꯛ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯦ ꯑꯃꯨꯛ ꯍꯟꯗꯣꯏꯔꯣ ꯍꯜꯂꯔꯣꯏ ꯍꯌꯦꯡ ꯂꯥꯛꯀꯦꯅ ꯇꯧꯕꯅꯤ ꯊꯤꯜꯂꯛꯅꯕ ꯃꯤ ꯂꯩꯇꯕ
ꯑꯗꯨꯗ ꯉꯁꯤꯁꯦ ꯏꯅꯥꯎꯄꯥꯅ ꯁꯨꯝ ꯊꯤꯜꯂꯛꯑꯕ ꯑꯣ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯍꯦꯟꯕ ꯂꯥꯎꯗꯦ ꯆꯪꯂꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯑꯍꯦꯟꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯅꯣꯡꯃꯤ ꯃꯁꯥꯗ ꯐꯜꯂꯒ ꯆꯪꯁꯤꯜꯂꯛꯂꯤ ꯑꯦꯟꯖꯦꯜꯁꯨ ꯑꯍꯦꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯑꯗꯨꯗꯤ ꯁꯥꯔ ꯆꯪꯕꯤꯌꯨꯔꯣ ꯍꯣꯏ ꯑꯦꯟꯖꯦꯜ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯌꯨꯝꯔꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯍꯦꯟꯕꯁꯨ ꯑꯦꯟꯖꯦꯜꯗ ꯌꯦꯡꯂꯗꯨꯅ ꯃꯤꯠꯌꯦꯡ ꯐꯥꯎꯗꯤ ꯊꯃꯣꯏ ꯐꯥꯎꯗꯠꯂꯤꯍꯦ ꯗꯥꯆꯧ ꯍꯧꯖꯤꯛꯀꯤ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯑꯦꯟꯖꯦꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤꯕꯨꯗ ꯑꯍꯦꯟꯕꯗ ꯐꯩꯔꯞꯀ ꯌꯦꯡꯂꯗꯨꯅ ꯍꯧꯔꯕ ꯅꯪꯒꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯤꯗꯣ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯂꯥꯎ ꯃꯥꯡ ꯊꯥꯔꯒ ꯃꯥꯅ ꯏꯃꯨꯡꯗ ꯒꯝꯒ ꯆꯠꯈ꯭ꯔꯤ ꯑꯍꯦꯟꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯑꯅꯤꯗꯨ ꯏꯀꯣꯏ ꯀꯣꯏꯗꯅ ꯔꯟꯕꯤꯔꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯂꯛꯂꯤ ꯑꯍꯦꯟꯕꯒ ꯄꯨꯟꯁꯤꯕꯒ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯔꯟꯕꯤꯔꯗ ꯄꯨꯡꯉꯛ ꯉꯛꯂꯤ ꯐꯃꯨꯡꯗ ꯇꯨꯝꯂꯝꯕ ꯔꯟꯕꯤꯔꯗꯣ ꯐꯛ ꯍꯧꯒꯠꯂꯒ ꯍꯦꯟꯕ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯍꯣꯏ ꯔꯟꯕꯤꯔ ꯑꯩ ꯗꯥꯆꯧ ꯊꯤꯜꯂꯛꯏꯅꯦ ꯆꯪꯉꯣ ꯁꯣꯐꯥꯗ ꯐꯝꯂꯣ ꯑꯩꯗꯤ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯝꯂꯤ ꯄꯨꯟꯁꯤꯕꯗꯨ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ ꯍꯌꯦꯡꯗꯣ ꯊꯤꯟꯕꯤꯅꯕ ꯃꯤ ꯂꯩꯇꯕ ꯑꯗꯨꯒꯤ ꯉꯁꯤ ꯁꯨꯝ ꯂꯥꯛꯑꯕꯅꯤ ꯐꯔꯦꯅꯦ ꯏꯅꯥꯎ ꯍꯦꯟꯕꯁꯤꯗꯤ ꯄꯥꯈꯪꯒ ꯐꯥꯔꯝꯃꯦꯅꯦ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯍꯦꯟꯕꯁꯨ ꯐꯠ ꯈꯨꯝꯂꯛꯂꯤ ꯍꯣꯏ ꯀꯥꯕꯨꯛ ꯐꯥꯔꯦ ꯑꯗꯨ ꯔꯟꯕꯤꯔꯗꯤ ꯆꯤꯔꯥꯏꯗꯤ ꯐꯖꯔꯤꯅꯦ ꯔꯟꯕꯤꯔ ꯅꯣꯛꯃꯤ ꯂꯨꯃꯥꯡꯒꯤ ꯆꯤꯔꯥꯏꯗꯨꯗ ꯅꯥꯜꯂꯗꯨꯅ ꯌꯥꯗ꯭ꯔꯦꯅꯦ ꯍꯦꯟꯕ ꯅꯌꯥꯝꯕꯁꯦ ꯍꯟꯅꯨꯔꯦꯅꯦ ꯍꯟꯅꯨꯔꯦ ꯍꯥꯏꯕ ꯈꯪꯅ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯏꯇꯩꯃ ꯊꯤꯖꯤꯜꯂꯣꯗꯅ ꯔꯟꯕꯤꯔꯗꯣ ꯊꯤꯛ ꯅꯣꯛꯂꯗꯨꯅ ꯂꯩꯇꯕ ꯑꯃ ꯌꯥꯎ ꯇꯧꯔꯤꯅꯤꯅꯦ ꯑꯗꯨ ꯍꯦꯟꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤꯅꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯄꯨꯟꯁꯤꯕꯗꯨ ꯌꯥꯎꯔꯨꯗ꯭ꯔꯤ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯄꯤ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯍꯦꯟꯕꯗꯨ ꯅꯣꯛꯃꯤ ꯃꯥꯅꯤ ꯔꯟꯕꯤꯔ ꯁꯤꯗꯩꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯅꯤꯗ ꯍꯦꯟꯕ ꯅꯪ ꯆꯠꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯍꯦꯟꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯔꯟꯕꯤꯔꯅ ꯐꯠ ꯈꯨꯝꯂꯛꯂꯤ ꯀꯩꯅꯣ ꯗꯩꯇꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯗꯧꯕꯒꯤ ꯍꯟꯗꯣꯏꯅꯣ ꯑꯍꯤꯡ ꯂꯦꯛꯑꯒ ꯍꯌꯦꯡ ꯑꯌꯨꯛ ꯃꯥꯏꯅꯅꯦ ꯉꯟꯇꯥꯅ ꯍꯥꯏꯒꯠꯆꯈꯤꯁꯅꯤ ꯅꯠꯇ꯭ꯔꯅꯦ ꯍꯦꯟꯕ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯑꯍꯤꯡꯒ ꯂꯦꯛꯑꯅꯨ ꯍꯧꯖꯤꯛ ꯁꯨꯝ ꯍꯥꯏꯒꯠꯈ꯭ꯔꯣ ꯍꯦꯟꯕ ꯑꯍꯦꯟꯕꯗꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯉꯥꯛꯇ ꯎꯕꯗꯨꯗ ꯌꯨꯝꯗ ꯍꯟꯅꯤꯡꯗꯕꯒꯤ ꯃꯌꯥꯝꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯂꯩꯅꯤꯡꯕꯒꯤ ꯏꯛꯑꯥꯒ ꯇꯧꯔꯒ ꯔꯟꯕꯤꯔꯗ ꯌꯦꯡꯂꯒ ꯂꯩ ꯑꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯔꯟꯕꯤꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯄꯨꯟꯁꯤꯕꯕꯨ ꯆꯩꯊꯠꯂꯛꯂꯤ ꯄꯨꯟꯁꯤꯕ ꯉꯥꯎꯔꯛꯀꯅꯨꯀꯣ ꯉꯁꯤꯈꯛ ꯀꯣꯏꯔꯛꯄꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯍꯌꯦꯡ ꯍꯟꯈꯤꯕꯁꯦ ꯀꯔꯤ ꯀꯥꯏꯔꯒꯦ ꯑꯍꯦꯟꯕꯗꯨ ꯀꯅꯥꯝꯇꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯊꯧꯁꯥꯗꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨꯗ ꯍꯨꯃꯥꯏ ꯀꯧꯍꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯃꯁꯤꯗꯤ ꯍꯦꯟꯕ ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯌꯨꯝꯗ ꯍꯥꯟꯅ ꯍꯪꯉꯨ ꯉꯔꯥꯡꯇ ꯌꯨꯝꯊꯣꯔꯛꯑꯒ ꯏꯟꯗꯣꯝꯆꯥꯅ ꯉꯥꯡꯕꯤꯔꯣꯏꯗ꯭ꯔꯣ ꯑꯍꯦꯟꯕ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯉꯁꯤ ꯅꯣꯡꯃꯈꯛ ꯂꯦꯛꯄꯕꯨ ꯀꯩꯗꯧ ꯉꯥꯡꯗꯣꯏꯅꯣ ꯗꯥꯆꯧꯒ ꯄꯨꯟꯅ ꯆꯠꯂꯤ ꯍꯥꯏꯕꯗ ꯑꯝꯇ ꯉꯥꯡꯂꯔꯣꯏꯗ ꯄꯨꯟꯁꯤꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯑꯁ ꯐꯔꯦ ꯌꯨꯝꯗ ꯐꯣꯟ ꯇꯧꯈ꯭ꯔꯣꯀꯣ ꯔꯟꯕꯤꯔ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯦꯟꯕꯁꯨ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯔ ꯃꯥꯜꯂꯦ ꯑꯌꯤꯡꯕ ꯑꯃꯃꯝ ꯍꯥꯟꯅ ꯊꯛꯑꯒ ꯑꯣꯛ ꯂꯩꯔꯨꯁꯦ ꯕꯖꯥꯔꯗꯒꯤ ꯔꯟꯕꯤꯔꯅ ꯑꯣꯛ ꯄꯜꯂꯛꯄꯗꯨꯗ ꯑꯍꯦꯟꯕꯗꯣ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯊꯔꯗꯨꯅ ꯑꯁ ꯇꯤꯟ ꯆꯨꯝꯃꯦ ꯔꯟꯕꯤꯔꯁꯤꯗꯤ ꯂꯩꯔꯨꯔꯁꯤ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯍꯣꯠꯅꯔꯁꯦ ꯑꯗꯨꯗꯤ ꯏꯀꯥꯏ ꯈꯪꯗꯦꯗ ꯍꯦꯟꯕ ꯔꯟꯕꯤꯔꯁꯨ ꯅꯣꯛꯃꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯂꯥꯏꯖꯁꯨ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯐꯤ ꯊꯨꯞꯂꯒ ꯂꯩꯔꯝꯂꯦ ꯕꯦꯃꯥ ꯃꯤ ꯂꯥꯛꯑꯦ ꯍꯩ ꯃꯍꯤ ꯑꯌꯤꯡꯕꯗꯣ ꯒ꯭ꯂꯥꯁ ꯑꯍꯨꯝꯗ ꯁꯦꯝꯂꯣ ꯂꯥꯏꯖ ꯌꯥꯝ ꯇꯟꯅꯒ ꯈꯨꯝꯂꯛꯂꯤ ꯍꯣꯏ ꯈꯔ ꯊꯨꯔꯛꯑꯣꯀꯣ ꯕꯖꯥꯔ ꯆꯠꯇꯣꯏꯅꯤ ꯂꯥꯏꯖ ꯃꯕꯨꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯊꯨꯔꯛꯎ ꯍꯥꯏꯕꯗꯨꯗ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯔꯟꯕꯤꯔꯁꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ ꯊꯕꯥꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯉꯨꯔꯒ ꯊꯥꯡꯖꯤꯜꯂꯛꯂꯤ ꯃꯃꯥ ꯀꯅꯥ ꯂꯥꯛꯄꯒꯤꯅꯣ ꯇꯥꯃꯣꯆꯥꯅ ꯍꯩ ꯃꯍꯤ ꯁꯦꯝꯂꯣ ꯍꯥꯏꯁꯤꯕꯣ ꯍꯩꯃ ꯅꯪ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯄꯨꯟꯁꯤꯕꯒ ꯃꯅꯥꯎꯅꯨꯄꯥꯒ ꯂꯥꯛꯈꯤꯕꯅꯤꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯁꯨ ꯀꯣꯟꯁꯦ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯒ ꯀꯥꯔꯛꯀꯦꯅ ꯇꯧꯕꯅꯤ ꯍꯩ ꯃꯍꯤ ꯁꯦꯝꯃꯨ ꯍꯥꯏꯔꯝꯕ꯭ꯔꯣ ꯁꯦꯝꯕꯤꯔꯣ ꯂꯥꯏꯖꯗꯨ ꯉꯛꯅ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯉꯔꯥꯡꯗꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯗꯩꯅꯦ ꯑꯁꯦꯡꯕꯩꯅꯤ ꯍꯥꯏꯕꯅꯤ ꯃꯤ ꯃꯃꯥꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯨꯗ ꯏꯇꯟ ꯇꯟꯅ ꯁꯨꯞꯊꯔꯒ ꯂꯩꯔꯝꯕ ꯂꯥꯏꯖꯗꯨ ꯁꯛꯐꯝꯅ ꯁꯠ ꯑꯣꯜꯂꯤ
Harau harau hai mahi do yam thuna semlaga tray amada haplaga hathu steer do karaknaga Ranbir gi kana changlakli ma dai de yingdi punsibada direct hekte yinglaga changlakpani Ranbir do laiji changlakpaduda ahenbada onsilaga saktakli henba se akhoi bema ai geng makhadani ichanupi ni ahenbadu laiji da khangi yinglakli ngasai okiba nupi machado oirambaduda khangpre khangi Ranbir sunok mi bema nang damcha da hana piro laiji su punsibada hana piri aduga ahenbada piraga Ranbir da mu piri ahenbadu mamai da luk tharaga machine taplap sonjai I da jogi angang do siura malini kitang haida karan da sinangdawa wakal khana punsibada mo khanging yingli punsibaso laiji da yinglaga leiramli laiji do mahausa gumwa jabing ngangbuda tawrakidri wahai amata hairamdana hai mahi du pibu loimbuga mamai du phalai thorlaga chatpa hauri laijana yam thona chatkibaduda punsibadu nang hawaroi matagom kitang thurapna laija ngaiko acha bolerakpani amu no eningi laija su jablepli mamai du selai thorakli punsibasu fuk haugalanga polythene chikhaudu laija da piri laija so polythene du lawraga yam thona thorakli aduga magi kana changlaklaga thongda gam thingjilli Mamit aniduna achapotu da muninglaga machinu pom thorakli asi achapasina ti sir aina wada ngai sei letter do gi reply do asi hairan kalai jado thangna ba kan da leiriba punsibana tana ba ma ongda khonjal kala isei saklakli chithi su halakte nungshi su hairakte napawa mat su tahande Sauna saugaliba napal na taugaliba ngai khigani nang na nungsira yenglakpa ngai khigani momonok lakpa Laijagi sei du tawada punsibaga ahenbaga do haineruba naidana khangeng yengni ahenbagi meeting duda punsibado Ranbir mamangda karan nganglakadra pakhatna wa hairakano tumin layu haibagom ingit tawrakli asom kadagi seidune punsibana pakhatpa mataudune ahenbadi yanungda yauriba haimahi do thagjinba ngamdre nokning muna loiri masano control tawwa ngamde punsibagi mamai mapaduda phu kam thorakli Ranbir su khanglang lawrakli hai bema kari seino dubaw yam taningdiko laija so mabungna lawrakpaduda chaplipli aduga iyang-yangna phatkamlakli Sadanandana yung ngarga sakpado yam phajamanbagi sumngang manita mucha pahan mami yang nabra Laijagi paukamdo Ranbir da kyana matandre kadai phajaino doi shedu ba yam taningdiko matung manang nganglakanu nangi sedu tabada nang dahen base hai mai ga paithore nang damchagi mamai da kamjingkhrene Laiji tu handakti khomnakidre mabungna haibadu taraga makada ngi phamtharaga nokli aduga machinduda tapna soli tas kamdawiya aina landaba asomda punsiba so mamitu phagli tawraga yengkhalakli ahenbadi phag nokli Ranbir do tawalama punsiba da piragli punsiba so tawal duna taithokli aduga wakhalduda shukhalli anghangni kaino karam kana daruba shainu khangdi mathong chakhidri ita mayamna ta thoju jalo amta yarre Ranbir na khangai hairakpaduda punsibadu khangpre khangi wamata hairamdana phok haugalanga gadagi thokre ahenbasu punsibada yengnaga sithasita nokladuna Ranbir ichanupi se yam phajabai sei khalaga sakle aidi si dore dokpada mitta sadananda do panchong thorpage wanida as henba nangna khangdabaini mathong yam chadabani kadaidagi tarriba seino khangde akhodi kawu kawkre ahenbadu makukdu sophada nga tharanga nokna Ingen get ya film gi simada yabidabagi tumpokna yu phunna thaklaga thamoi sokna sakhi bai seidoni Ranbir artha yam leikraba yamna su phajaba seidi nupi koidaba Ranbir hoina dei amta khangnaroi Ranbir do ken khangmam amamamli makok da haifai luk thardona e karom dagi changsilaga tarba seina sina adugam koirba seiduba Ranbir haujikan gi naha singse hanagi seiloina tanarban ai samakso haijari Ranbir thangnana matam amada sakhi bai seido
ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯌꯥꯝꯅ ꯇꯥꯟꯅꯕꯅꯤ ꯃꯌꯦꯛꯁꯨ ꯂꯣꯏꯅ ꯐꯖꯕꯅꯤ ꯈꯪꯗꯦꯗ ꯔꯟꯕꯤꯔ ꯑꯩꯈꯣꯏꯗꯤ ꯏꯁꯩꯒ ꯇꯥꯕ ꯅꯪꯗꯦ ꯃꯥꯏ ꯄꯨꯟꯁꯤꯕꯗꯣ ꯃꯥꯏ ꯇꯥꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ ꯔꯟꯕꯤꯔ ꯃꯥ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯃꯤꯅꯤꯅ ꯊꯣꯔꯛꯈꯤꯔꯣꯏꯗ ꯑꯣꯛ ꯂꯩꯕ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯊꯦꯡꯈ꯭ꯔꯅꯤ ꯇꯧꯕꯅꯤꯗ ꯑꯍꯦꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯀꯣꯛꯇ ꯍꯣꯜꯂꯗꯨꯅ ꯇꯥꯟ ꯆꯥꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯔꯟꯕꯤꯔ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ ꯑꯩꯈꯣꯏ ꯗꯥꯆꯧ ꯂꯩꯍꯧꯔꯁꯅꯨ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ ꯃꯥ ꯉꯥꯏꯔꯒꯨꯝꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯍꯦꯟꯕ ꯅꯨꯡꯉꯥꯏꯅꯤꯗ ꯔꯟꯕꯤꯔ ꯉꯁꯥꯏ ꯒꯥꯔꯤ ꯇꯣꯡꯂꯛꯄꯒꯤ ꯋꯥꯏ ꯍꯥꯏꯕꯅꯤ ꯆꯠꯁꯤ ꯂꯥꯎ ꯃꯥꯡꯒꯩ ꯆꯟꯒ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯣꯅ ꯍꯥꯏꯔꯝꯂꯁꯤ ꯄꯨꯟꯁꯤꯕꯗꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯠꯇꯦ ꯔꯟꯕꯤꯔ ꯄꯨꯊꯣꯛꯈ꯭ꯔꯗꯤ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯑꯍꯦꯟꯕꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯔꯟꯕꯤꯔꯁꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ ꯍꯣꯏꯗ ꯆꯠꯁꯤ ꯂꯥꯎ ꯑꯩ ꯐꯤꯔꯣꯜ ꯀꯝꯇ ꯍꯣꯡꯉꯔꯣꯏ ꯔꯟꯕꯤꯔꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯍꯦꯟꯕꯁꯨ ꯅꯣꯛꯀꯤ ꯅꯣꯛꯀꯤ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯗꯥꯆꯧ ꯅꯣꯏ ꯑꯉꯥꯡꯁꯤ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯑꯩꯈꯣꯏ ꯕꯖꯥꯔ ꯆꯠꯂꯨꯈꯤꯒꯦ ꯑꯣꯛ ꯂꯩꯕ ꯀꯥꯡꯁꯨ ꯊꯪꯅꯕ ꯃꯥꯜꯂꯦ ꯆꯥꯟꯁ ꯄꯤꯕꯤꯔꯕꯅꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯆꯠꯂꯦ